Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Raja sigi miyangi yaifana baginamak ngasi tongan ba scheme sing Mukhyamantri N Biren na hogdokre. Tengnokpol jilagi manungchan mangangkai shahar moreda ngasi kuthokna bagi thokdok amada Manipur Police ki mioi ama sokle. Security Force na ngasi Imphal East Laitan Pokpida tihumbagi thabak chathabada yamlaba khujukulai sing phagatle. December 18 amasung New Year numiki yenglaga lambi gi khudongthiba thokdok thoktanabagi damak Raja gi Traffic Police na akhanaba thorang laukhale amasung Pradhan Mantri Narendra Modi na ngasi Ayodhya Dham Junction Railway Station yauna tongan ba project sing hangdokre. Raja sigi miyamgi yaifana bagidamak sarkar na ngasi tongan ba scheme sing hogdokre. Imphal gi Mukhyamantri Secretary ta pangthopa thoram amada scheme sing adu Mukhyamantri na hogdokhibani. Mukhyamantri na hogdokhiba scheme sing adudi Chief Minister's Farmer Livelihood Support Scheme, Chief Minister's Khungang Ama Sanabung Ama, Chief Minister's Sports Person Livelihood Guarantee Scheme, Schemes for Construction of Recognized Tribal Libraries with Digital Infrastructure, Chief Minister Ima Nongthanglaima Yaifa Thorang Scheme, School Phagaransi Mission 2.0 amasung College Phagaransi Mission ni. Tungda paumising da wangang bada Mukhyamantri na hai Raja sida haujik thoklibe irang asina maram oiduna laifam chapam laitraba mioi singge damak Raja sarkar na sel gi tembang oina imung amamam da lupa lakh amamam piragani. Hariba sempam asi installment mari thokna January dagi lupa lising kunmanga piragani. Chief Minister Khungang ama sanabung amagi makhada sanabung laitaba khulsingda sanabum amamam sengakani. Masigi matakta ahanba tangkaki oina sanaroi lising amamam khangatuna Chief Minister Sports Person Livelihood Guarantee Scheme gi khudongchaba pigani. Manghai Chief Minister Ima Nongthanglaima Yaipa Tengbang Scheme gi makhada sahi nipu gi matakta leiba sarkar gi scheme gi khudongchaba phangriba amasung senthok lambi laitaba nupi singda thagi oina lupa chamanga pigani. Mukhyamantri na hai mahut ki makhada mama pa laitraba sahi tarani pangi mathakta leiba angang sing leiba yanaba phamung yangkai leiba building saragani. Mukhyamantri na hai displaced families in the January Hasidagi Hoi Yumhong putting the Palam and Pibagi, see how Rogani, the Wudabu, Tankang Nina Han, but 25,000 of release opening for Shop or Shakari, Wenanaba. Aduga, Equina, economy revival, Aduga, Tunkoina, Manipura, Lam Hangsing, Mangagaleba, Low Local Loikrakanda, Atai, the Hong Hangdana, Lavising Sigi, Matin Pangan about the Lady Agriculture Department, and the Horticulture Department, Sigi Matakta, Gap, Lakum. I mentioned about Maduki the Makai and the key say who wish the Chief Ministers, Farmer Livelihood Support Scheme. Even drilling machines, machineries, tool power, machine support or extra when a launch store with the government given a Hapsulani Puksake. Tengnokpol jila gi manungchan mangangkai shahar moreda ngasi khuthokna bagi thokdok amada Manipur Police ki mioi ama soklei hari. Aikoi gi paumin hai ngasi nungthil mafam adu duty tawduna leiriba Manipur Police Commando gi kangbu amada kuki military singnaba singna ambush toropada Manipur Police ki commando adu sokhibani. Soklaba Police Commando adu haujik moreda leiba manga suba unit Assam Rifles ki hospital da layeng li hari. Militant sing aduna bom yauna police tamna nongmai kapsi lakibani hari. Police nasu 100 nongmai kapki hari. Manipur Sarkar ki Directorate of Environment and Climate Change na sahi kuding ki puthokpa Environment Calendar lisingani kunmari ngasi phongkre. Directorate of Environment and Climate Change na sinduna Sanjen Thongda leiba Forest and Environment Mantri Thongam Bisosi quarter da calendar adu phongkibani. Thoram adu mantri nai Raja ki Directorate of Environment and Climate Change na puthokliba calendar asi environment ka mari leinaba thoram amasung environment ki mari leinaba maruoiba numit sing yauri. Calendar asi mapungoina Raja sida bibag asina paikaliba thabak thorom sing amasung numit sing asi miyamna akawbo leirabasu calendar asne yengduna khangnaba loinana numit sing aduda miyam puna thabak tawminabada achogo mating oinabagidamak calendar asi puthokpani. Environment se aikoina definition piragadi so many definitions lagini ai akoi with the pambi horus environment molai ba tawri report purung environment amani liminary ba koi sin naw kuna muking su environment amani adonga sidi environment gi khalkar puna mara murga akoi da stage ta nungai ta pot ba tholak pa se masi yam nungai ta pot amani bu masi adona koi every citizen akoi environmentally affect taw matam da akoi isa da affect taw ai bje handang na khudam ni adona masi environment se kaidana thamna ba umang yokatpa aduga akoi leijari ba naturally
ꯗꯒꯤ ꯂꯧꯖꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕꯤꯒꯗꯒꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯌꯣꯛꯄꯤꯒꯗꯒꯦ ꯑꯩꯈꯣꯏ ꯏꯔꯛꯇ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛꯀꯤ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄꯥꯝꯕꯤꯒꯤ ꯑꯣꯏꯔꯣ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯈꯜ ꯀꯥꯏꯗꯅ ꯊꯝꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯑꯦꯕ꯭ꯔꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ Andhra Kendra ki MLA Thanawjam Syam Kumar Manipur Tourism Corporation Limited ki chairman hapkre Syam Kumar bu corporation asigi chairman oibigi saktaksi adu ngasi Mukhyamantri Nongthom Birena Chief Minister ki secretary ta kuchina ki bani All Manipur Working Journalists Union Amjugi senior member amadi hanagi president Wangkhemcha Chamjai police na phajing kibagi thongbu Amju amadi editors guild Manipur na yaning daba phongdokpaga loina mahakpu athuba matamda thadokpiraknaba hairi tabiriba pawasi Akashbani Imphal degini Security Force na ngasi ayuk Imphal iski laitan pokpi top tegina purum likli singi mother reach line da paktak na thi humgi thabak chathakre Imphal iski SP Dr Sarangthem Ibomchagi luching makhada Assam Rifles BSF CRPF amasung Sagorman police na thi humgi thabak adu chingthakta Saramba bunker taranithoi mang tahan ki SP nahai Cycle Police Station gi manung chanba purum chingi nongchuk thangba chingmai rom degi Gangpijang khulda Saramba bunker aduda khulai amasung nongmai maru kyamrom phangki hari Kujukulai sing adu Assam Rifles na local aba matung Cycle Police Station da sinakri hari thi humbagi thabak aduda CMG ama number 33 6 ki hand grenade mapan tube launcher taramanga tube launcher ring taranithoi ISD card taranithoi grenade tape mari number 36 hand grenade ari batara taruk grenade ki ama mini flare green card kuntra taruk phagaki SP nahai operation adu ayuk pung tara mathoi makhai phawba chathaki December kuntra mathoi amasung January ama New Year numita lambi gi khudong thiba thokdok thoktanaba amadi lambi chinjanaba traffic ki akhanaba drive chatharagani hairi Traffic Control Police Wing Manipur gi SP na thadorpa cherol amagi matungina nisa sasilaga gari thauba gari masada mi ahum tongsinba helmet uptana gari thauba gari gi se chang sudaba niyom chumna gari thaudaba gari gi seat belt phadaba sahi sudana gari thauba amadi traffic ki niyom thugaiba sing motor vehicle eki makhada thabak laukhatkani Teachers Eligibility Test Paper 1 lisingani kunithoi ki parikha thaba yaraba candidate singna makoina parikha thaningba jila sing website https://tetmanedus.com da makoi gi register mobile number sizinaduna mathang sahi gi January 3 phawbuda makoi gi parikha center khanba yagani hari Raiji gi Education SL Nanda Kumara thatopa cherolaman hai candidate singna makoina pamba jila singda leiba parikha center hariba matam asigi manung phawbuda khandrabadi scheduled tribe candidate singi oina Senapati jila bu parikha center oina pigani aduga ataigina Imphal West jila da pigani Serolun hai parikha thaba yaraba candidate singna January 9 dagina 13 phawbagi manungda website asidagi makoigi admit card download toba yagani parikha na January 13 gi ayuk pung 13 dagi pangthokani hari Manipur leriba tangdu laitadaba phibam asi kendra amasung Rajya Sarkarna waroisin Puraktana leiba asi yaningdaba phongdoktuna miyangi oba mifam pangthokre mifam aduna warep kaya su loki mifam adu oinam songbungi apunba maira paibi amasung club singna chathakibani Manipur ki sagnai raba scholar Professor N Sana Zawagi humudra trok suba mapok kumonga mari lenena taranithoi suba oza Sana Zawba Memorial Lecture ngasi Kansipur leiba National Research Center NRC da pangthokre Jurisprudence for Constitutional Guarantee to Safeguard Manipur haiba hiramda Senior Advocate Irom Ladik Kumar na wangangki Thoromaduga mari lenena oza Sana Zawba Memorial Trust ki Trustee Professor N Mohilal Mitein hai hauzik Manipur thoklibe irang amasung tungda oirakadaba Manipur ki phibam asi yenglaga oza Sana Zawbagi mapok kumonga mari lenena Bharat Sangbidhana Manipur bu ngak senbagi matangda khananina ba asi matang sai Thoramaduda Dhanamanjuri University ki Vice Chancellor Professor N Rasmon hai Professor Sana Zawba Manipur bu yamna nungsiba tungmang munna khangba scholar amani mahangna iramba lairik sing nahunana pabana hauzik oiriba Manipur ki phibam asi kohanbada mateng oigani Sagnareba journalist NK Sanajabagi Marfu Taret Suba Mapok Kumon ngasi Imphal gi Palace Compound leiba Lamyan ba Sanglen da pangthokre NK Sanajawa Memorial Trust na sinduna pangthokiba thoram aduda social activist RK Megena luchingduna laikhidraba journalist asigi photo da laisu katuna ikai khumnaba utki Hanagi Mantri Ningthokjam Bihari Singh ngasi laikidre masagi sahi humudra taruk sukre Imphal East ki Kongpal Kongkham Laikai da pokiba Ningthokjam Bihari ahan boina ing kumjali singama chamapan marpudra manga da independent mirep oina board karaktuna PICD gi Rajya Mantri orami mahak English sing anida MSCP gi tiketa amuk ana mai pakna GAD amasung RD and PR gi Mantri oirami
अथौबसिंगी मफमदा कच्चबा ई हाइना मिंगथोनबा नोमगी ओइबा ई दान तौबा अमसुंग मियामबु बाप तानबगी थोरम अमंगसी जेनिम्स की ब्लड सेंटर दा पांगथोक्रे स्टेट ब्लड सेल अमसुंग नेशनल हेल्थ मिशन मणिपुर की मखादा ई पाउ तेंगबांग लूप मणिपुर ह्यूमैनिटी सोसाइटी रेगुलर वॉलंटरी ब्लड डोनर ग्रुप मणिपुर अमदी ब्लड सेंटर जेनिम्स दा सिंदुना ई दान तौबगी थोरम अदुदा मियोय यांखै हेनबना ई दान तौकी Manipur Commission for Protection and Child Rights की नौना चेयरपर्सन खल्लबा कैसाम प्रदीप कुमार बु ओपगी थोरम मंगसी इम्फाल ईस्ट की वांखै निंगथेम पुखरी मपाल लेबा दी लीग ऑफ कैलो पैट्रियट्स ता पांगथोक्रे आर्टिफिशियल टब ग्राउंड लमनोंग दा चथरिबा तरा मरी सुबा अम्फा सीनियर विमेन्स फुटबॉल लीग की ngasi सानाकिबा मैच दा यूथ वेलफेयर क्लब अमसुंग ईस्टर्न स्पोर्टिंग यूनियन पांजल अनिनी चनदन ड्रॉ चकी अतोपा मैच अमदा एफसी इम्फाल ना ICSA इरेंगबम बु पांजल अनि सिनोदा थोइकी Samram playing ground na chathariba anishiba KNB Samram trophy ki ngasi sanekiba match da Youth FC Kaksing amasung DKYSC sangayumpham draw chaki Langthabal FC Langathel na CYO Sapambu Panjil ani sinoda MNFC Hairokna Lamjau FC bu Panjil ani amada amadi Nur FC Sorana SCISMSOU sangayumpham bu Panjil ahum amada toiki Sahi Kudingi freedom fighter Hemam Nilamani Singhi Ming the Pangthokpa men's half marathon rises ki hojik oiriba tangdu laita daba phibam asi yenglaga kumsi sahi oina pangthok laroi haina Hemam Nilamani Foundation ki secretary na thokpa cherolamana hairi प्रधानमंत्री नरेंद्र मोदी की पुंगनिंग वा मन की बात की सामनी पांचुब तांकक हयेंग अयु पुंग तरा माथोइदा आकाशवाणी की थोंग द संतोकनी प्रधानमंत्री न वांगांग बा हेक लोइबगा मदुगी मणिपुरी वानतोक संतोक्तुना ताहंगनी मसी नुमित असिगी नुमिदांग पुंग निपान दसु अमुक अन संतोकनी डायलॉग लोंदना मथक गी नुमित्ता संतोकनी आकाशवाणी इम्फाल दगी पाव ताबिरी प्रधानमंत्री नरेंद्र मोदी ने ngasi अयोध्या धाम जंक्शन रेलवे स्टेशन हाइना खंगनबा नौना सेमदोकलबा अयोध्या रेलवे स्टेशन उत्तर प्रदेश दा हांगतोक्रे रेलवे स्टेशन असि नौना सेंगललिबा अयोध्या की श्री राम मंदिर की आर्किटेक्चर मोंग लोरगा सेंगटपनी रेलवे स्टेशन असि लुपा कोटी चनी निपु चंग सेंगटपनी अमदी नोंगदा पैसेंजर लाख अमा हेना सथोक ससिन तौब यागनी मथोल अहुम लेबा मतंग चुनरबा रेलवे स्टेशन असिदा फूड प्लाजा वेटिंग हॉल अपिकपा अंगांग सिंग सेननबा का अमदी दुकान सिंग याउरी प्रधानमंत्री ने अनोबा सुपरफास्ट पैसेंजर रेलगाड़ी अमृत भारत एक्सप्रेस लमथा की प्रधानमंत्री ने अनोबा वंदे भारत रेलगाड़ी तरुक लमथा की प्रधानमंत्री ने महारासी वाल्मीकि इंटरनेशनल एयरपोर्ट संगा की मथक्ता लुपा कोटी लिसिंग तरा मंगा लाख तरे चंगना पाइखकदबा तोंगान तोंगान चाखोट थोरांगी प्रोजेक्ट सिंगसु संगा की एयरपोर्ट अदु संगा द्रिंगाई ममांगदा प्रधानमंत्री ने अयोध्या शहर लेबा लता मंगेशकर चौक द चटके केंद्र की मपान थोरम अमसुंग शिक्षा राज्य मंत्री डॉक्टर राजकुमार रंजन सिंह नहारी काशी हैब लमदम असि शिक्षा ललोनिति खुसा हैबगिदमक मियामना खंगनरबा मफम अमा ओइबतनतना मतम अमदा वैदिक तमनबगिदमक महिरोसिंग मफम असे लाकी अमदी कांचीपुरम दा स्कॉलर क्या थादुना लाइरिक तमहलमी उत्तर प्रदेश की वाराणसी दा पांगथोपा काशी तमिल संगम की अनिरक सुबा मिफम की लोइसिनबगी थोरम दा वांगांगदुना मंत्री नहाई ममांगाई दा चनरगबा लाइरिक तमबगी मोंग मतौ असि हौजिक फावबा चथदुना लेबाक असिगी मफम क्यादगी बनारस हिंदू यूनिवर्सिटी दा मही तंबा लाकली मसीदा नतना मद्रास दा लेबा यूनिवर्सिटी कया दा अवांग बथाकी मही तंबा महिरोई कया लाक्तुना तमिलनाडु अमसुंग बनारस की मरकता लेरिबा मरी हेना सेसिन हले मदुगी ममांगदा मिफम असी यावननबा मंत्रीना हावड़ा दगी वाराणसी फावबा रेलगाड़ी तोंगदुना लाकी केंद्र की गृह मंत्रालय ने कनाडा दा बेस तौबा गैंगस्टर लखबीर सिंह लंदाबु टेररिस्ट नि हाइना लॉकथोक्रे मंत्रालय ने थोकपा नोटिफिकेशन अमदा हाई लखबीर सिंह लंदा बाबर खलसा खलिस्तान ग्रुप का पुनबनी अमदी इंकुमजा लिसिंग अनि कुनमाथोइदा पंजाब की मोहाली दा लेबा पंजाब पुलिस इंटेलिजेंस हेडक्वार्टर्स दा रॉकेट सिजनदा अटैक तौबदा चेनबा मिसकनी हाइरी अरोइबदा मरोइबा पाव राज्य की मियाम की याइफनबगिदमक ngasi tongan tongan ba scheme sing मुख्यमंत्री एन बिरेन हौदोक्रे टेक्नोपोल जिला की मनुंग चनबा ngangkai शहर मोरेदा ngasi खुथोंगनबगी थोकदोक अमदा मणिपुर पुलिस की मियोय अमा सोकले सिक्योरिटी फोर्स दा ngasi इम्फाल ईस्ट की लैतान पोपिदा थिहुंबगी थबक चथबदा यामलब खुजु खुलाई सिंह फागतले डिसेंबर 18 अमसुंग न्यू ईयर नुमित की येंगलगा लंबी की खुदोंथिबा थोकदोक थोकतनबगीदमक राज्य की ट्रैफिक पुलिस ना अखनबा थौरांग लोकले अमसुंग प्रधानमंत्री नरेंद्र मोदी ना ngasi अयोध्या धाम जंक्शन रेलवे स्टेशन यावना तोंगान तोंगान बा प्रोजेक्ट सिंह हांगदोक्रे पाउ लोइजरे।